뭐 스쿨기 춤뭐 프로그램 락보다 사이트 프레스기 미가 따나더로 어지부디 따나더래 거의 나간 뭐 다도 못나리 내 나이고 뭐 강연 거다분이나 춤뭐 프로그램 레이데 콜리아제 모이나 젠비 거다분이까 윰론지 엄마 안디 윰론 타이나 아니 레게 아무능다 줄레브라 윰 아니인가 어흥 머리니네 윰론자 송기 그노지 짱지 송기 윰론 로레가 떠보시 시다 도레나 하이바다 통나우점 비하리 거바 ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯑꯅꯨꯋꯥ ꯃꯅꯨꯡ ꯃꯩꯇꯩꯅ ꯑꯅꯨꯋꯥ ꯃꯅꯨꯡ ꯍꯥꯏꯔ ꯈꯪꯅꯕꯁꯤꯗ ꯑꯃꯨꯛꯇ ꯆꯪꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯗꯤ ꯁꯨꯝ ꯁꯥꯟꯅꯖꯒꯦ ꯊꯧꯅꯥꯎꯖꯝ ꯉꯥꯛꯇꯔ ꯁꯤ ꯂꯩꯁꯦ ꯌꯨꯝ ꯑꯍꯨꯝ ꯑꯣ ꯅꯣꯡꯄꯣꯛ ꯑꯣꯜꯂꯤꯃꯤꯅ ꯑꯩꯅ ꯃꯥꯏꯀꯩꯁꯦ ꯏꯉꯥꯎ ꯉꯥꯎꯏꯗ ꯑꯣ 오자 구름자리 나농 생이브로 밑 우드레바 저희 게 소비라게나 짬먹인 야네바 오 하나 까리 타복 소비라게나 하워링이다 파니살 우기 타박다 파니살 깡톨 우부 잠도고 잘람매 아비더기 좀 카이사드나 고토 카야마 잘람매 오 keno tawbro lamdasu chatpirakpro mapanda mapan yamnadi thudreda swaja sida pokpirira karino khawja aidi sida poineba yam nungsireda hoje hakchang nungaitaba kari tawriya indoni bemdi leiribo leihidreba tehi kyam sugra sida leirisi nungsireda kharaga punsibigo chabadi yari natro ahaubu khangiyeba adurdi yari yahingbigo sum laksari sini sum unajari sini ahallaman karino hana lambi di khongna chalinga da kram main tarongge khongna chalinga ayo unagrabana unadraga suwaja udaming ungtahi ai birkumar ka birkumar thonojam kari tholongne kainone wajasi koigi sanathongda oja aina sanathong kaino magazine paage tawno wajasi toping mayam oja kari thabak tawbiramge ai tawjade dum ai sanathongji swai kainone popular tolda akoi aine yambadong khanjabam lerami मा कोई चतना कनो तौरमुने कैलेंडर गादी मणिपुर की यौरने फजना कैलेंडर से अमुतंग nganta नमेरगा अमुतंग कछारों की युमदों खुदिंग चतना अमुतंग योलदि पैसा फनियाम तान याने ना इखल अदुने अदु मथंग चहीदा अमुत तौसे खंगदे nganta नम्मा सना थोंग कैलेंडर रेना तौसु तौरिमिना तौरमी ada ai chalammi ba ai za ni ai su taw ise karai ibem du karai na auta tholong nya oja uji ti kai thabuk taw bir ge keno se auto je kra wai chen bi no bina kan ji chele ka ni
ꯀꯣꯏꯁꯨ ꯁꯨꯔꯦ ꯑꯔ ꯗꯦꯁꯥ ꯃꯤꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯀꯣꯏꯄꯨ ꯄꯨꯅ ꯑꯗꯨꯒ ꯃꯦꯟ ꯏꯁꯇꯦꯟꯗꯤ ꯂꯩꯇꯦꯕ ꯑꯣ ꯏꯁꯇꯦꯟꯗ ꯑꯣꯏꯖꯗ ꯔꯤꯖꯥꯕꯇ ꯑꯣꯏꯅ ꯑꯌꯥꯝꯕ ꯆꯠꯂꯦ ꯑꯣ ꯑꯗꯨ ꯁ꯭ꯋꯥꯏ ꯈꯨꯂꯩꯔꯛꯀꯤꯗꯤ ꯔꯤꯖꯥꯕꯁꯨ ꯐꯪꯉꯝꯒꯅꯦꯅ ꯈꯜꯂꯤ ꯑꯣ 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 ꯑꯦ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩ ꯁꯅꯥꯊꯣꯡ ꯈꯪꯕꯤꯕꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯌꯨꯇꯨꯕꯇ ꯊꯦꯡꯅꯕꯤꯔꯕ꯭ꯔꯣ ꯍꯣꯏ ꯊꯦꯡꯅꯖꯩ ꯑꯦ ꯂꯝ ꯂꯝꯗ ꯀꯣꯏꯕꯒꯤ ꯑꯣ ꯑꯣ ꯂꯝ ꯂꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯈꯔ ꯆꯠꯄꯒꯤ ꯑꯥ ꯋꯥꯔꯤ ꯑꯥ ꯑꯗꯨꯝ ꯑꯣ ꯊꯥꯒꯠꯂꯛꯄꯁꯤꯡꯗꯣ ꯑꯣ ꯊꯦꯡꯅꯖꯩ ꯑꯣ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯨꯔꯦꯅꯦ ꯐꯅꯌꯥꯝ ꯁꯨꯖꯤꯜꯂꯛꯑꯦꯅꯦ ꯋꯥꯠꯄꯨꯗꯤ ꯋꯥꯠꯂꯤ ꯄꯨꯟꯁꯤ ꯀꯣꯟꯅꯅꯤ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏ ꯃꯆꯥꯊꯣꯏꯕꯤ ꯅꯪꯗꯤ ꯅꯪ ꯀꯩ ꯃꯤꯡ ꯀꯧꯕ ꯑꯩ ꯔꯣꯁꯅꯤ ꯀꯧꯖꯩ ꯌꯨꯝꯅꯥꯛ ꯍꯥꯏꯌꯣ ꯊꯧꯅꯥꯎꯖꯝ ꯌꯨꯝꯅꯥꯛ ꯍꯦꯛꯇ ꯍꯥꯏꯌꯨꯀꯣ ꯃꯩꯇꯩꯗ ꯍꯪꯉꯗꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ ꯑꯩ ꯍꯧꯖꯤꯛ 12 ꯂꯣꯏꯖꯔꯦ ꯑꯗꯣ ꯔꯤꯖꯜꯠ ꯉꯥꯏꯔꯤ ꯔꯤꯖꯜ ꯉꯥꯏꯔꯤꯕ ꯀꯗꯥꯏꯗ ꯁꯥꯏꯟꯁꯂꯣ ꯑꯥꯔꯠꯁꯂꯣ ꯑꯥꯔꯠꯁ ꯑꯥꯔꯠꯁ ꯉꯥꯛꯇ ꯅꯪ ꯀꯣꯂꯦꯖ ꯇꯝꯒꯦ ꯈꯜꯂꯤꯕ ꯑꯥ ꯀꯣꯂꯦꯖ ꯇꯝꯃꯗꯤ ꯀꯥꯏ ꯇꯝꯅꯤ ꯀꯣꯂꯦꯖꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯌꯨꯋꯦꯠꯀꯤ ꯑꯦꯛꯖꯥꯝ ꯋꯥꯠꯂꯤꯕ ꯑꯥ ꯀ꯭ꯌꯨꯋꯦꯠꯇꯣ ꯑꯦꯄ꯭ꯂꯥꯏꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯀ꯭ꯌꯨꯋꯦꯠꯀꯤ ꯑꯦꯛꯖꯥꯝꯗꯣ ꯊꯥꯔꯒ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯑꯠꯆꯥ ꯑꯠꯆꯥ ꯌꯦꯡꯉꯒ ꯑꯠꯆꯥ ꯀꯩꯅꯣ ꯇꯧꯅꯤ ꯀꯨꯋꯦꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯀ꯭ꯌꯨꯋꯦꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯣꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯦꯟꯁ ꯇꯦꯁ ꯍꯥꯏꯕꯅꯦꯕ ꯑꯠꯆꯥ 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 ꯑꯣ ꯀꯨꯋꯦꯠ ꯑꯗꯨꯗꯤ ꯑꯣ ꯙꯔꯅꯥ ꯇꯧꯕꯒꯤ ꯑꯅꯧꯕ ꯌꯥꯝ ꯆꯠꯂꯤꯗꯣ ꯆꯨꯝꯃꯤ 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 ꯑꯗꯨꯅ ꯑꯩꯅ ꯈꯪꯗꯕꯅꯅꯤ ꯑꯅꯧꯕꯅꯤꯅ ꯑꯅꯧꯕ ꯊꯣꯛꯂꯛꯄꯅꯤ ꯑꯣ ꯍꯥꯟꯅꯗꯤ ꯗꯥꯏꯔꯦꯛ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯧ ꯑꯣ ꯂꯥꯏꯔꯤꯛ ꯌꯥꯗꯦꯅ ꯑꯗꯨꯒꯤꯗꯣ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯣ ꯐꯩ ꯍꯧꯖꯤꯛ ꯀꯟꯅ ꯙꯔꯅꯥꯒ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯣ 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 ꯐꯩꯅꯦ ꯑꯗꯨ ꯅꯪ ꯀꯩꯅꯣꯗꯤ ꯇꯨꯌꯦꯜꯞꯇꯤ ꯀꯗꯥꯏ ꯇꯝꯃꯛꯏꯕ 12ꯁꯦ ꯂꯛꯈꯤꯄꯨꯔꯒꯤ ꯀꯣꯂꯦꯖ ꯑꯃ ꯕꯦꯅꯤꯁꯟ ꯏꯪꯂꯤꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯀꯃꯥꯏ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ ꯀꯩꯗ ꯆꯠꯂꯤꯕ ꯅꯨꯡꯇꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯏꯟ ꯒꯥꯔꯤꯗ ꯁꯨꯝ ꯆꯠꯂꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯂꯛꯈꯤꯄꯨꯔꯗꯤ ꯄꯪꯂꯥꯞ ꯑꯩꯁ ꯂꯥꯞꯄꯤꯅꯦ ꯂꯛꯈꯤꯄꯨꯔ ꯀꯩꯅꯣ ꯂꯥꯞꯄꯦ ꯁꯤꯗꯒꯤ ꯈꯦꯋꯥꯗ ꯂꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯌꯧꯔꯦ ꯑꯣ ꯈꯦꯋꯥ ꯂꯥꯜꯂꯒꯗꯤ ꯇꯨꯂꯦꯟ ꯈꯦꯋꯥ ꯂꯥꯟꯕ ꯍꯥꯏꯁꯦ ꯇꯣꯂꯦꯜ ꯈꯨꯜꯒꯤ ꯃꯅꯥꯛꯇ ꯑꯣ ꯈꯦꯋꯥ ꯍꯥꯏꯗꯤ ꯍꯤ ꯂꯥꯟꯗꯣꯏꯅꯦꯕ ꯑꯣ ꯑꯗꯨ ꯑꯣ ꯍꯤ ꯂꯥꯜꯂ ꯆꯠꯂꯤꯔꯥ ꯑꯧ ꯑꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯑꯣ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯁꯣꯔꯣꯛꯀꯤ ꯈꯥ ꯊꯪꯕꯗꯅꯦꯕ ꯈꯥ ꯊꯪꯕ ꯄꯔꯦꯡꯗꯅꯦꯕ ꯁꯣꯔꯣꯛꯀꯤ ꯑꯋꯥꯡ ꯊꯪꯕꯗꯅ ꯂꯧꯀꯣꯟ ꯂꯩꯔꯦ ꯂꯧꯀꯣꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯁꯣꯝꯗ ꯃꯇꯣꯟ ꯂꯣꯝꯗ ꯑꯩꯈꯣꯏ ꯂꯝꯈꯥꯏꯔꯣꯝꯗꯒꯤ ꯆꯪꯉꯛꯄꯔꯣꯝꯗ ꯌꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯂꯩ ꯌꯥꯝ ꯐꯖꯅ ꯂꯩꯕꯁꯨ ꯂꯩ ꯑꯗꯨꯒ ꯂꯝꯈꯥꯏꯗꯒꯤ ꯆꯪꯉꯛꯄ ꯍꯧꯔꯛꯄꯗ ꯃꯩꯇꯩ ꯄꯥꯡꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯔ ꯂꯧ ꯈꯔ ꯌꯥꯎꯔꯒ ꯑꯗꯩꯗꯤ ꯔꯤꯖꯥꯚꯔ ꯑꯃ ꯂꯩꯍꯧꯋꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯑꯃ ꯂꯩꯍꯧꯋꯤ ꯑꯗꯨꯗꯒꯤ ꯁꯤꯕꯨ ꯂꯥꯟꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯩꯇꯩꯒꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯩꯇꯩꯒꯤ ꯂꯧꯀꯣꯟ ꯃꯩꯇꯩꯒꯤ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯥꯡꯉꯜꯒꯤ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩꯒꯤ ꯂꯧꯀꯣꯟꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯄꯪꯍꯥꯎꯗ ꯍꯔꯥꯎꯖꯕ ꯃꯄꯥꯟ ꯂꯝꯁꯤꯗ ꯑꯗꯨꯒ ꯑꯁ ꯑꯗꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯌꯥꯡꯗ ꯌꯣꯟꯊꯣꯛꯑꯃ ꯆꯠꯈ꯭ꯔꯦꯅ ꯃꯩꯇꯩ ꯃꯔꯛꯇ ꯃꯌꯥꯡ ꯂꯩꯔꯝꯕꯁꯤꯃ ꯑꯩ ꯄꯣꯔꯣꯛ 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 ꯆꯥꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯗ꯭ꯔꯦ ꯇꯧꯗ꯭ꯔꯦ ꯂꯩꯇꯦꯕ ꯑꯥ ꯑꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯏꯟꯗꯤꯔꯥ ꯑꯋꯥꯖꯒꯤ ꯌꯨꯝ ꯁꯥꯕꯁꯤ ꯄꯩꯁꯥꯁꯤ ꯂꯥꯏꯅ ꯂꯥꯏꯅ ꯍꯥꯏꯗꯤ ꯍꯦꯛꯇ ꯐꯪꯕꯒꯤ ꯚꯥꯞꯇ ꯂꯩ ꯃꯥꯟꯅꯦꯕ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯋꯥꯆꯠ ꯋꯥꯅꯣꯝꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥꯅ ꯁꯤꯗꯗꯤ ꯀꯥ ꯍꯦꯟꯅ ꯇꯧꯗꯦꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯑꯥꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯌꯦꯕ ꯐꯣꯇꯣ ꯀꯥꯞꯄꯒ ꯑꯗꯨꯝ ꯑꯃ ꯇꯧꯔꯒ ꯑꯥ ꯑꯗꯨꯝ ꯐꯪꯉꯤ ꯑꯣ ꯀꯥ ꯍꯦꯟꯅ ꯁꯤꯗ ꯍꯣꯏꯅꯦ ꯍꯣꯏ ꯑꯥꯗꯗꯤ ꯑꯃꯨꯛ ꯇꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯪꯅꯔꯦꯗ ꯑꯧ ꯑꯩꯈꯣꯏ ꯑꯧ ꯍꯣꯏꯅꯦ ꯑꯧ ꯑꯗꯨꯝ ꯈꯖꯤꯛ ꯈꯔ ꯃꯣꯏꯒꯤ GRF ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄ ꯀꯥꯡꯕꯨ ꯃꯣꯏꯒꯤ ꯑꯋꯥꯃꯟ ꯒꯥꯔꯤ ꯈꯣꯠꯄ ꯈꯖꯤꯛ ꯈꯔ ꯑꯣ ꯑꯣ ꯄꯤꯕ ꯅꯠꯇꯅ ꯍꯣꯏ ꯀꯩꯁꯨ ꯍꯣꯏ ꯊꯣꯏꯗꯣꯛꯄ ꯍꯣꯏ ꯑꯁꯤꯗ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯇꯨꯔꯦꯟ ꯅꯨꯄꯤ ꯈꯔ ꯑꯥ ꯀꯩꯅꯣ ꯇꯧꯕꯤ ꯑꯃꯈꯛ ꯎꯅꯔꯒ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯔꯅꯤ ꯁꯤꯗꯩꯗꯤ ꯑꯥ ꯁꯤꯗ ꯌꯨꯁ ꯃꯤ ꯊꯥꯔꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯪꯐꯝꯗꯨꯅꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯍꯧꯋꯦ ꯑꯗꯣ ꯗꯨꯀꯥꯟ ꯐꯝꯕ ꯏꯕꯨꯡꯉꯣꯁꯦ ꯁꯣ ꯌꯥꯎꯔꯛꯑꯦꯅ ꯃꯥ ꯍꯥꯡꯉꯤ ꯁꯤꯗꯩꯁꯤꯗ ꯌꯨꯁ ꯃꯤ ꯍꯥꯏꯗꯅ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯃꯈꯣꯡꯗ ꯐꯖꯅ ꯌꯨꯁ ꯃꯤ ꯍꯥꯏꯅ ꯇꯤꯟ ꯑꯃ ꯌꯥꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯕꯨ ꯃꯁꯤꯗꯩꯁꯤꯗ ꯌꯨꯁ ꯃꯤꯗ ꯊꯝꯃꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯃꯇꯝꯒꯤ ꯃꯍꯤ ꯃꯅꯥꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯕꯣꯇꯜ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯁꯤꯅ ꯇꯧꯗ ꯌꯥꯝꯅ ꯌꯥꯄꯣꯠꯇꯦ ꯐꯕ ꯍꯥꯏꯕꯕꯨ ꯍꯥꯟꯅ ꯂꯧꯕꯨꯛꯇ ꯀꯔꯤꯗ ꯊꯛꯑꯒ ꯑꯧ ꯂꯪꯊꯣꯛꯑꯝꯕꯗꯣ ꯑꯧ ꯑꯗꯨ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯐꯔꯦ ꯑꯧ ꯂꯧꯃꯤꯁꯤꯡꯗ ꯀꯔꯤꯗꯊꯕꯛ ꯁꯨꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦꯕ ꯑꯣ ꯑꯧ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯤ ꯂꯪꯊꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯀꯧꯔꯒ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯒ ꯃꯥꯅ ꯈꯣꯝꯃ ꯄꯨꯖꯕ ꯑꯣ ꯁꯤ ꯌꯥꯝ ꯐꯔꯦ ꯎꯝ ꯂꯧꯕꯨꯛꯇ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜꯁꯤ ꯂꯪꯁꯦꯝ ꯇꯥꯔꯒꯗꯤ
ꯃꯗꯣ ꯑꯀꯥꯏꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯔꯁꯨ ꯑꯗꯩ ꯂꯤꯛꯂꯤ ꯑꯣꯏꯔꯁꯨ ꯑꯀꯥꯏꯕꯅꯦꯕ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕꯁꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯇꯠ ꯈꯔ ꯍꯥꯞꯄꯅꯦꯅ ꯐꯩ ꯉꯣꯁꯤꯅ ꯀꯅꯥ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯔꯣꯃꯦꯟ ꯏꯁꯥꯒꯤ ꯒꯥꯔꯤꯔꯣ ꯀꯩꯅꯣ ꯔꯣꯃꯦꯟ ꯀꯩꯌꯨꯝꯅꯣ ꯁꯧꯕꯥꯝ ꯔꯣꯃꯦꯟꯁꯦ ꯕꯣꯂꯦꯔꯣ ꯅꯠꯇ꯭ꯔꯣ ꯕꯣꯂꯦꯔꯣ ꯑꯍꯟꯕ ꯑꯃ ꯊꯧꯔ ꯂꯥꯛꯏ ꯏꯝꯐꯥꯜ ꯂꯣꯝꯗꯩ ꯂꯣꯏ ꯃꯁꯛ ꯈꯪꯕꯅꯦ ꯍꯥ ꯑꯗ ꯑꯩꯈꯣꯏ ꯑꯩꯒꯗ ꯉꯥꯏꯔꯝꯃꯦꯅ ꯈꯪꯅꯔꯝꯗ꯭ꯔꯤ ꯁꯤꯗ ꯉꯥꯏꯇ ꯆꯠꯄ꯭ꯔꯣ ꯆꯠꯇꯦꯗ ꯑꯗꯨꯝ ꯈꯔꯅꯤ ꯑꯗꯨꯝ ꯀꯣꯏꯕ ꯂꯩꯔꯝꯕ ꯑꯣ ꯑꯠꯆꯥ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯒꯥꯔꯤ ꯈꯥꯝꯖꯜꯂꯝꯃ ꯂꯥꯛꯎꯅꯦ ꯀꯔꯕꯥꯔ ꯀꯩꯅꯣ ꯇꯧꯗꯦꯗ ꯑꯗꯨꯝ ꯍꯤꯡꯅꯕ ꯄꯪꯇꯧ ꯇꯧꯕꯅꯦ ꯍꯤꯡꯅꯕ ꯄꯪꯇꯧ ꯇꯧꯋꯦꯅ ꯕꯣꯂꯦꯔꯣ ꯑꯍꯟꯕ ꯑꯃ ꯊꯧꯔꯒ ꯍꯤꯡꯅꯕ ꯄꯪꯇꯧ ꯇꯧꯋꯦ ꯁꯤ ꯀꯔꯤ ꯀꯔꯕꯥꯔꯅꯣ ꯑꯗꯨꯝ ꯑꯐꯪ ꯑꯐꯪꯕ ꯄꯪꯁꯨ ꯁꯨꯕꯅꯤꯗ ꯍꯣꯏꯅꯦ ꯐꯩꯌꯦ ꯂꯥꯎꯅꯦ ꯀꯩꯅꯣ ꯔꯨꯕꯦꯟ ꯍꯣꯏ ꯌꯨꯝ ꯀꯗꯥꯏꯅ ꯃꯅꯤꯡ ꯃꯈꯥꯔꯣꯝꯗꯅꯤ ꯑꯣ ꯃꯩꯇꯩꯅꯔ ꯊꯧꯔꯤꯁꯦ ꯑꯦ ꯁꯤꯁꯨ ꯑꯐꯕ ꯑꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅꯔꯦꯗ ꯃꯤꯇꯩ ꯆꯣꯔ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯟꯅꯕ ꯐꯔꯤꯅꯦ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯕꯁꯤꯗ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤ ꯂꯧꯎ ꯁꯤꯡꯎꯔꯒ ꯋꯥꯕꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯈꯜꯂꯤ ꯑꯗꯣ ꯈꯤꯇꯪ ꯑꯃꯔꯣꯝꯗ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯂꯧ ꯁꯨꯅꯤꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯈꯜꯂꯤꯅꯤ ꯑꯁ ꯃꯤꯒꯤ ꯃꯌꯥꯡꯁꯤꯡꯅ ꯀꯔꯤ ꯀꯗꯥꯏꯗꯅꯣ ꯁꯕꯖꯤ ꯕꯖꯥꯔꯗꯨꯕꯣ ꯁꯣꯅꯥꯕꯔꯤ ꯘꯥꯠ ꯑꯁ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯑꯣ ꯃꯣꯏ ꯑꯗꯨꯋꯥꯏ ꯁꯕꯖꯤ ꯌꯥꯝ ꯍꯣꯡꯕꯅꯦ ꯃꯤꯇꯩꯁꯨ ꯃꯌꯥꯝ ꯇꯧꯔꯗꯣꯏ ꯄꯨꯊꯣꯔꯛꯅꯕꯅꯦ ꯑꯌꯥꯝꯕꯁꯨ ꯀ꯭ꯔꯤꯁꯅꯄꯨꯔꯝꯗꯁꯨ ꯀ꯭ꯔꯤꯁꯅꯄꯨꯔꯔꯣꯝꯒꯤ ꯑꯗꯨ ꯀ꯭ꯔꯤꯁꯅꯄꯨꯔꯔꯣꯝꯒꯤꯗꯨꯁꯨ ꯃꯣꯏ ꯇꯪꯈꯥꯏ ꯆꯥꯕꯤ ꯑꯌꯥꯝꯕ ꯇꯧꯔ ꯃꯥꯟꯅꯦꯅꯦ ꯑꯩ ꯅꯍꯥꯟꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦ ꯃꯩꯇꯩꯁꯦ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯁꯤꯗ ꯈꯔ ꯑꯗꯣ ꯀꯟꯅ ꯁꯨꯕ ꯂꯩꯔꯅꯨꯗꯅꯁꯨ ꯑꯗꯨꯝ ꯂꯩꯗ ꯂꯥꯎꯗꯅ ꯀꯩꯀꯩꯅꯣ ꯈꯔ ꯑꯣꯖꯥ ꯏꯝꯐꯥꯜ ꯀꯥꯏ ꯂꯩꯒꯦ ꯑꯍꯟꯁꯤꯡ ꯅꯝꯕ ꯂꯥꯛꯄꯅꯦ ꯈꯨꯟꯗ ꯀꯔꯤ ꯗꯣꯔꯦꯟꯒꯤ ꯗꯣꯔꯦꯟꯅ ꯏꯟꯗꯣꯝꯆꯥ ꯀꯧꯏ ꯑꯩꯁꯨ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝ ꯀꯧꯔꯒꯦ ꯑꯍꯥꯟꯕꯗ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯁꯤ ꯄꯥꯏꯕꯤꯌꯨ ꯋꯥꯔꯤ ꯈꯔ ꯁꯥꯡꯉꯅꯦꯕ ꯀꯧꯅꯥꯎꯖꯝ ꯑꯣꯡꯕꯤ ꯕꯤꯅꯥꯔꯥꯅꯤ ꯀꯩ ꯂꯝ ꯅꯤꯉꯣꯜꯅꯣ ꯏꯈꯨꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯗꯨꯝ ꯑꯅꯋꯥꯔ ꯄꯥꯒꯦ ꯈꯤꯇꯪ ꯅꯦꯝꯊꯕꯤꯌꯨ ꯌꯥꯅꯤ ꯑꯗꯒꯤ ꯃꯤꯡꯗꯨ ꯀꯔꯤꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯕꯤꯅꯥꯔꯥꯅꯤ ꯕꯤꯅꯥꯔꯥꯅꯤ ꯀꯌꯨꯝ ꯑꯣꯡꯕꯤ ꯊꯧꯅꯥꯎꯖꯝ ꯊꯧꯅꯥꯎꯖꯝ ꯑꯣꯡꯕꯤ ꯁꯤꯒꯤ ꯅꯤꯉꯣꯜ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯅꯨꯋꯥꯔ ꯃꯅꯨꯡ ꯑꯅꯨꯋꯥꯔꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯂꯨꯞꯀ ꯂꯩꯕ꯭ꯔꯣ ꯂꯩ ꯀꯔꯤ ꯀꯧꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯩꯔꯥ ꯂꯨꯞ ꯍꯥꯏꯅꯁꯨ ꯂꯩ ꯃꯩꯔꯥ ꯄꯥꯔꯇꯤ ꯍꯥꯏꯅꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯑꯣꯏꯖꯔꯤꯕꯅꯤ ꯀꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯣꯏꯔꯤꯔꯣ ꯁꯦꯀ꯭ꯔꯦꯇꯔꯤꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯁꯨ ꯊꯋꯥꯏ ꯌꯥꯎꯔꯤꯅꯦꯕ ꯊꯋꯥꯏ ꯑꯗꯣ ꯌꯥꯎꯕꯅꯤ ꯃꯩꯔꯥꯁꯪꯗꯤ ꯂꯩꯕ꯭ꯔꯣ ꯃꯩꯔꯥꯁꯪꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯇꯣꯉꯥꯟꯅ ꯑꯃ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯈꯨꯟꯒꯤ ꯂꯝ ꯑꯃ ꯃꯌꯥꯝꯅ ꯄꯤꯔꯣ ꯀꯠꯄ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕ꯭ꯔꯥ ꯇꯧꯔꯒ ꯃꯩꯔꯥꯁꯪ ꯑꯃ ꯁꯥꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯅ ꯃꯩꯔꯥꯁꯪ ꯑꯃ ꯃꯊꯧꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯣꯏ ꯅꯣꯝꯕꯤꯔꯤꯕ ꯑꯍꯟꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨ ꯈꯔ ꯍꯧꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯩꯔꯥꯁꯪ ꯑꯃꯗꯤ ꯊꯝꯁꯦꯅ ꯑꯗꯩ ꯀ꯭ꯂꯕꯀꯤꯁꯨ ꯀ꯭ꯂꯕꯀꯤ ꯁꯥꯟꯅꯕꯨꯡ ꯑꯃꯅꯦ ꯑꯗꯩ ꯀ꯭ꯂꯕꯀꯤ ꯁꯪ ꯑꯃꯅꯦ ꯅꯨꯄꯤꯁꯤꯡꯒꯤ ꯃꯩꯔꯥ ꯁꯪ ꯑꯃꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯩꯔꯥ ꯂꯨꯞꯅ ꯀꯔꯤ ꯇꯧꯒꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯈꯨꯟꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯖꯤꯔꯤꯗꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏ ꯂꯥꯟꯒꯤꯅ ꯀꯔꯤꯅꯤ ꯍꯥꯏ ꯑꯋꯥꯕ ꯇꯥꯏꯗꯅꯀꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯩꯈꯣꯏ ꯑꯉꯝꯕ ꯇꯦꯡꯕꯥꯡꯕ ꯃꯇꯦꯡ ꯅꯠꯇꯦ ꯑꯗꯨꯗꯤ ꯂꯣꯏ ꯇꯧꯅꯔꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯗꯨ ꯅꯠꯇꯕ ꯈꯨꯟꯒꯤ ꯑꯣꯏꯕꯗ ꯀꯔꯤ ꯇꯧꯒꯦ ꯈꯨꯟꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯗꯅ ꯁꯣꯔꯣꯛꯇ ꯉꯥꯎꯁꯟꯅꯗꯅ ꯂꯥꯡꯐꯥꯡ ꯇꯧꯅ ꯂꯩꯕꯀꯣꯗꯣ ꯑꯩꯈꯣꯏꯗꯣ ꯑꯃꯠꯇ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯥꯍꯟꯗꯦ ꯃꯌꯥꯝ ꯌꯥꯗꯦ ꯑꯗꯩ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯌꯥꯗꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯩ ꯅꯨꯄꯥ ꯈꯪꯗꯦ ꯎꯠꯄꯥꯠ ꯇꯧꯅ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯌꯥꯗꯦ ꯑꯩꯈꯣꯏꯗ ꯃꯩꯔꯥ ꯑꯩꯈꯣꯏꯅ ꯑꯗꯩ ꯑꯃ ꯑꯌꯨꯛꯁꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯍꯥꯏꯅꯤꯡꯉꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗ ꯁꯥꯎꯠ ꯕꯣꯔꯥꯛꯀꯤꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯆꯠꯆꯔꯨꯏ ꯑꯩ ꯏꯁꯥꯃꯛ ꯄꯔꯤꯁꯠꯀꯤꯗꯨꯔꯣ ꯑꯗ ꯀꯩꯗꯧꯔꯕ ꯑꯗꯨꯒꯩꯗꯨꯒ ꯑꯩꯅ ꯑꯣꯔꯨꯅꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯗꯣ ꯏꯆꯦ ꯑꯔꯨꯅꯥ ꯂꯛꯈꯤꯄꯨꯔꯒꯤꯗꯣ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯧ ꯃꯆꯥ ꯂꯩꯔꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ
ꯃꯆꯥꯎ ꯀꯛ ꯆꯥꯎꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯄꯤꯛꯄ ꯆꯥꯎꯕ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯍꯨꯟꯗꯣꯛꯑꯒꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩ ꯀꯩꯅꯣ ꯁꯣꯝꯗ ꯀꯁꯥꯔꯣꯝꯗꯁꯨ ꯌꯥꯎꯔꯕ ꯍꯥꯏꯁꯤꯕꯣ ꯌꯥꯎꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯁꯤ ꯇꯧꯏꯁꯦ ꯑꯩ ꯑꯉꯥꯡꯁꯤꯡꯗꯨꯅꯅꯦ ꯇꯧꯍꯧꯔꯤ ꯃꯇꯧꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯩꯃꯥ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯇꯧꯔꯒ ꯑꯗꯣꯝ ꯃꯅꯤꯄꯨꯔꯗꯔ ꯍꯥꯏꯕꯨ ꯁꯣꯝꯗꯁꯨ ꯇꯧꯕ꯭ꯔꯣ ꯍꯧꯔꯦ ꯍꯧꯔꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅꯅꯦ ꯅꯨꯡꯁꯤꯠꯁꯦ ꯈꯤꯇꯪ ꯇꯞꯅ ꯁꯤꯜꯂꯛꯄ ꯍꯩꯃꯥ ꯑꯗꯨꯗꯤ ꯁꯤꯗꯤ ꯌꯥꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯗꯨ ꯁꯥꯊꯤꯅ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯇꯣꯞꯄ ꯃꯗꯨ ꯖꯥꯇꯤꯗ ꯀꯔꯤ ꯆꯦꯟꯈꯤꯕꯒ ꯌꯥꯎꯕ꯭ꯔꯣ ꯑꯇꯣꯞꯄ ꯖꯥꯇꯤꯗꯗꯤ ꯅꯠꯇꯦ ꯑꯣ ꯑꯗꯨ ꯑꯁ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯤ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯒꯗꯒꯦ ꯖꯥꯗꯤ ꯍꯥꯏꯕꯁꯤꯈꯛ ꯃꯣꯏꯗ ꯈꯪꯍꯟꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯦ ꯏꯆꯦ ꯑꯅꯨꯔꯥꯗꯤ ꯀꯔꯤ ꯍꯥꯏꯔꯦ ꯃꯥꯁꯨ ꯍꯣꯏ ꯑꯗꯨꯝ ꯈꯟꯅꯕꯗꯤ ꯌꯥꯕ ꯋꯥꯐꯝꯅꯤ ꯀꯔꯤ ꯑꯗꯨꯝ ꯍꯥꯏꯍꯧꯔꯤ ꯑꯗꯨꯃꯛꯄꯨ ꯉꯁꯥꯏ ꯃꯤꯇꯤꯡ ꯑꯣꯏꯕꯅꯤꯅꯅꯦ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯑꯣ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯁꯥꯟꯅꯔꯛꯇꯦ ꯑꯗꯨꯒꯤ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯗꯔꯀꯥꯔ ꯑꯣꯏꯅꯦ ꯐꯖꯈ꯭ꯔꯕ ꯋꯥꯅꯤ ꯍꯥꯏꯕ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯅꯅꯦ ꯀꯞꯐꯧꯕ ꯍꯟꯗꯛꯇ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯑꯩꯈꯣꯏ ꯑꯅꯋꯥꯒꯤ ꯅꯤꯉꯣꯜ ꯀꯩꯅꯣꯗ ꯕꯥꯝꯗ ꯑꯣꯡꯕ ꯕꯥꯝ ꯀꯔꯤꯗ ꯕꯥꯝ ꯔꯥꯝꯄꯨꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯕꯥꯝꯔꯥꯝꯄꯨꯔꯗ ꯑꯗꯨꯗꯨꯅꯅꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯇꯣꯞꯄꯗꯗꯤ ꯅꯠꯇꯦ ꯖꯤꯔꯤꯕꯥꯝꯗꯅꯤ ꯍꯥꯏ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯄꯥꯈꯪ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯥ ꯅꯨꯄꯥ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯗꯨ ꯑꯉꯥꯡꯁꯤꯡꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦꯕ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯁꯥꯔꯗ ꯀꯌꯥ ꯂꯩꯇꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯅꯦ ꯃꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔ ꯀꯟꯁꯤꯒꯦ ꯍꯥꯏꯗꯣ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯖꯥꯇꯤ ꯍꯥꯏꯕꯁꯨ ꯈꯪꯍꯟꯅꯤꯡꯉꯤꯕ ꯑꯩꯅꯅꯦ ꯇꯧꯕ ꯀꯔꯤ ꯖꯥꯇꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯗꯦ ꯂꯩꯔꯦ ꯈꯣꯡꯖꯣꯝ ꯗꯦ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯂꯛꯈꯤꯄꯨꯔꯗ ꯑꯣꯏꯅ ꯌꯥꯎꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯈꯨꯟꯒꯤ ꯑꯣꯏꯅꯒ ꯇꯧꯕ꯭ꯔꯣ ꯈꯨꯟꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥ ꯑꯗꯨꯝ ꯄꯤꯛꯅ ꯇꯧꯔꯒ ꯇꯧꯔꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗꯤ ꯀꯞꯇꯥꯟꯄꯨꯔꯒꯤꯗꯣ ꯀꯞꯇꯥꯟꯄꯨꯔꯗ ꯆꯠꯂ ꯑꯩꯈꯣꯏ ꯌꯥꯎꯔꯤꯔꯥ ꯁꯤꯒ ꯇꯧꯔꯤ ꯀꯞꯇꯥꯟꯄꯨꯔ ꯋꯥꯄꯣꯛꯄꯤꯗ ꯕꯤ ꯇꯤ ꯀꯦꯟꯗ꯭ꯔꯖꯤ ꯑꯗꯨꯒꯤ ꯗꯦꯁꯦ ꯑꯗꯨꯝ ꯑꯣ ꯑꯩꯈꯣꯏ ꯑꯣ ꯆꯥꯎꯅ ꯆꯠꯂꯒꯁꯨ ꯄꯥꯡꯊꯣꯛꯏ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯇꯧꯏ ꯆꯥꯎꯅ ꯇꯧꯔꯤ ꯑꯣ ꯁꯤꯗ ꯈꯨꯟꯒꯤ ꯕꯥꯃꯣꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅ ꯀꯥꯡ ꯆꯤꯡꯗ꯭ꯔꯦ ꯆꯤꯡꯗ꯭ꯔꯦ ꯀꯥꯡꯗꯤ ꯀꯥꯡꯗꯤ ꯀꯨꯝꯁꯤꯒ ꯍꯥꯀꯨꯝꯒꯁꯦ ꯂꯦꯞꯄꯤ ꯆꯤꯡꯗꯤ ꯆꯤꯡꯏ ꯌꯥꯎꯁꯪ ꯍꯣꯂꯤꯒ ꯇꯧꯕ꯭ꯔꯣ ꯇꯧꯔꯤ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯇꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯉꯒ ꯀꯩꯅꯣ ꯂꯥꯟ ꯇꯧꯔꯛꯄꯗꯣ ꯂꯥꯟ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯕꯁꯤꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯅꯅꯦ ꯑꯩꯈꯣꯏ ꯍꯥꯀꯨꯝꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯧꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯣꯝꯗ ꯑꯗꯨꯗꯒꯤ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯣꯏꯅꯦ ꯇꯧꯗꯕꯁꯦ ꯑꯗꯨꯝꯕ ꯈꯨꯟ ꯃꯌꯥꯝ ꯑꯩ ꯊꯦꯡꯅꯩ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯤꯒ ꯇꯧꯔꯤ ꯃꯃꯥꯡ ꯆꯍꯤꯗꯤ ꯇꯧꯍꯧꯗꯦ ꯍꯟꯗꯛꯀꯤ ꯏꯁꯄꯣꯔꯠꯁ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣ ꯏꯁꯄꯣꯔꯠꯁꯇꯤ ꯑꯗꯣ ꯇꯧꯋꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯕꯤꯈꯥ ꯅꯤꯕ ꯍꯥꯏꯅꯔꯅꯤ ꯌꯥꯎꯁꯪꯗ ꯏꯆꯥꯕꯤꯌꯣ ꯀꯔꯤ ꯉꯥꯈ ꯊꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯃꯧꯋꯣ ꯀꯩ ꯃꯌꯥꯝ ꯅꯤꯅꯔꯝꯃꯤ ꯑꯗꯣ ꯃꯃꯥꯡꯒꯤ ꯇꯧꯗꯦ ꯂꯥꯟ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯝꯁꯤꯁꯦ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯊꯤꯡꯕ ꯌꯥꯗꯕꯅꯤ ꯃꯣꯏꯗꯗꯤ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯤꯕ ꯀꯩꯀꯥꯡꯁꯤꯗꯤ ꯄꯨꯔꯥ ꯇꯣꯇꯜꯂꯤ ꯑꯩꯈꯣꯏ ꯅꯤꯕꯁꯦ ꯆꯜꯍꯟꯗ꯭ꯔꯦꯕ ꯅꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯦ ꯀꯨꯝꯁꯤꯁꯤ ꯇꯉꯥꯏꯔꯦ ꯑꯩꯈꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯁꯣꯝꯗ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯃꯃꯥ ꯍꯣꯏꯅꯦ ꯑꯣꯏꯕ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯣꯏꯅꯦ ꯑꯋꯥꯕ ꯇꯥꯕ ꯑꯗꯒꯤ ꯑꯗꯨꯒꯤꯗꯃꯛ ꯈꯜꯂꯒ ꯑꯠꯆꯥ ꯅꯨꯄꯤꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯀꯔꯤ ꯊꯥꯒꯤ ꯁꯦꯡꯈꯥꯏꯒ ꯇꯧꯔꯒ ꯃꯔꯨꯞ ꯂꯣꯇꯔꯤ ꯃꯔꯨꯞ ꯇꯧꯕꯒꯥꯏꯗꯨ ꯇꯧꯅꯕ꯭ꯔꯣ ꯁꯣꯝꯗ ꯇꯧꯏ ꯇꯧꯏ ꯇꯧꯋꯦꯕ ꯇꯧꯅꯩ ꯐꯤꯒꯤ ꯃꯔꯨꯞꯀ ꯂꯩꯕ꯭ꯔꯣ ꯐꯤꯒꯤ ꯃꯔꯨꯞ ꯇꯧꯅꯩ ꯑꯗꯨꯗꯩ ꯄꯩꯁꯥꯒꯤꯁꯨ ꯇꯧꯅꯩ ꯑꯣ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯗꯨꯗꯤ ꯑꯗꯩ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯕꯨꯗꯤ ꯏꯃꯥꯟ ꯃꯥꯟꯅꯔꯝꯃꯅꯤ ꯀꯩꯅꯣꯒꯤ ꯆꯥꯕꯣꯛꯄꯗ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝꯒꯗꯤ ꯀꯩꯅꯣ ꯍꯩꯕ ꯅꯨꯄꯤꯒ ꯂꯩꯔꯤꯕ꯭ꯔꯣ ꯈꯨꯟꯒꯤ ꯑꯣꯏꯅ ꯂꯩ ꯂꯩꯌꯦ ꯑꯗꯣ ꯑꯃꯗꯒꯤ ꯑꯃ ꯊꯪꯗꯅꯕ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯡꯀꯣꯛꯇꯒ ꯇꯧꯗꯅ ꯐꯧꯗꯦꯡꯒ ꯇꯧꯗꯅ ꯇꯧꯕꯗꯣ ꯇꯧꯔꯤꯕ꯭ꯔꯣ ꯇꯧꯏ ꯇꯧꯏ ꯍꯥꯏꯗꯤ ꯑꯗꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯖꯩ ꯏꯕꯦꯝꯃ ꯍꯥꯏꯖꯔꯒꯦꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯕꯤꯅꯥꯔꯥꯅꯤ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯁꯤ ꯌꯨꯇꯨꯕꯇ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯅꯪ ꯏꯃꯥ ꯏꯕꯦꯝꯃ ꯑꯩ ꯐꯖꯔꯁꯨ ꯆꯠꯐꯝꯅꯤ ꯐꯖꯔꯁꯨ ꯀꯩꯅꯣ ꯐꯖꯅ ꯅꯣꯛꯆꯧꯍꯦ ꯅꯠꯇ꯭ꯔꯗꯤ ꯇꯧꯖꯔꯛꯀꯅꯨ ꯑꯩ ꯌꯥꯒꯗꯧꯗ꯭ꯔꯦ ꯍꯩꯃ ꯅꯪ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯣꯔꯤꯅꯤ ꯁꯤ ꯑꯩ ꯀꯔꯤꯝꯇ ꯀꯛꯑꯣꯏ ꯑꯩꯅ ꯐꯖꯍꯟꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯗꯣ ꯑꯗꯨꯝ ꯑꯗꯨꯅ ꯅꯣꯛꯑꯁꯨ ꯐꯖꯅ ꯅꯣꯛꯑꯣꯕ ꯌꯥꯔꯦ ꯌꯥꯔꯦ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯅꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯒꯦ ꯃꯤꯉꯥꯟ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯀ꯭ꯋꯥꯔꯣ ꯀ꯭ꯋꯥ ꯆꯥꯔꯤ ꯀ꯭ꯋꯥ ꯆꯥꯔ ꯅꯣꯏ ꯂꯥꯛꯄꯅꯤ ꯑꯁ ꯄꯥꯈꯪꯁꯨ ꯀ꯭ꯋꯥ ꯆꯥꯁꯤꯜꯂꯤ ꯑꯗꯒꯤ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯦ ꯃꯧ ꯃꯁꯛ ꯐꯖꯕꯤꯅ ꯀ꯭ꯋꯥ ꯃꯩꯌꯥꯗꯣ ꯉꯥꯛꯁꯪ ꯉꯥꯡꯅ ꯀ꯭ꯋꯥ ꯆꯥꯕꯁꯤꯐꯥꯎꯗꯤ ꯃꯗꯨ ꯇꯜꯂꯦ ꯃꯤꯡ ꯀꯔꯤꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯖꯤꯕꯟꯖꯤꯠ ꯁꯤꯡꯍ ꯀꯧꯖꯩ ꯀꯩꯌꯨꯝꯅꯣ ꯑꯩ ꯑꯍꯣꯡꯕꯝ ꯁꯥꯒꯩꯒꯤꯅꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯊꯕꯛꯇ ꯂꯩ ꯑꯥꯔꯃꯤꯗ
ꯅ ꯁꯨꯇꯤ ꯊꯣꯛꯂꯛꯏꯔꯣ ꯑꯩ ꯁꯨꯇꯤ ꯂꯥꯛ ꯀꯩꯗ ꯂꯩ ꯑꯥꯔꯃꯤ ꯑꯦꯗꯤꯗ ꯂꯩꯕꯅꯤ ꯑꯥꯔꯃꯤ ꯑꯦ ꯁꯤ ꯀꯩꯅꯣ ꯑꯥꯔꯃꯤ ꯏꯌꯥꯔ ꯗꯤꯐꯦꯟꯁꯇ ꯍꯥ ꯑꯥꯔꯃꯤ ꯏꯌꯥꯔ ꯗꯤꯐꯦꯟꯁꯇ ꯑꯥꯔꯃꯤ ꯂꯩꯕꯅꯤ. ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯄꯣꯁꯇꯤꯡ ꯀꯥꯏ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯣ ꯑꯩꯔꯣ ꯑꯥ ꯄꯟꯖꯥꯕꯇ ꯂꯩ ꯄꯟꯖꯥꯕ ꯀꯥꯏꯗ ꯄꯟꯖꯥꯕ ꯄꯊꯥꯟꯀꯣꯠꯇ ꯏꯁ ꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯨꯇꯤ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯁꯤꯜꯂꯦ ꯁꯨꯝ ꯆꯠꯈꯤꯗꯅ ꯅꯨꯃꯤꯠ 10ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯖꯤ ꯑꯗꯨ ꯁꯥꯗ꯭ꯔꯤꯉꯩ ꯆꯠꯇꯣꯏꯗꯣ ꯐꯩ ꯄꯟꯖꯥꯕ ꯂꯣꯝꯗ ꯁꯥꯕꯅ ꯈꯥꯡꯉꯝꯃꯤꯅꯦ ꯖꯥꯝ ꯁꯥꯏ ꯑꯗ ꯁꯤꯗꯒꯤ ꯑꯃꯨꯛ ꯅꯠꯇꯦ ꯍꯦꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯥꯡꯕ ꯋꯥꯗꯦꯅꯦ ꯍꯣꯏꯅꯦ ꯅꯦꯝꯃꯦꯕ ꯗ꯭ꯔꯥꯏ ꯑꯣꯏꯌꯦꯕ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯤꯅ ꯆꯦꯛ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯦꯗꯔꯁꯤꯒ ꯑꯥꯒꯤ ꯋꯦꯗꯔꯁꯤꯒ ꯑꯥꯒꯤꯅ ꯌꯥꯝ ꯁꯥꯕ ꯍꯦꯜꯂꯦꯕꯅꯦ ꯅꯪ ꯃꯧ ꯊꯤꯔꯕꯣ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯑꯉꯥꯡ ꯌꯥꯎꯔꯦ ꯑꯉꯥꯡ ꯌꯥꯎꯔꯦ ꯑꯗꯨ ꯅꯣꯏ ꯑꯥꯔꯃꯤꯗ ꯇꯣꯂꯣꯞ ꯆꯥꯕꯗꯤ ꯑꯉꯥꯡ ꯈꯔ ꯌꯥꯝ ꯄꯣꯛꯀꯣ 5 6 10 ꯌꯥꯔꯒꯗꯤ ꯌꯥꯗꯤ ꯍꯥꯟꯅꯗꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯂꯩꯔꯒꯨꯝ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯗꯤ ꯅꯣꯏꯅ ꯂꯩꯇ꯭ꯔꯦ ꯃꯩꯇꯩ ꯀꯟꯗ꯭ꯔꯗꯤ ꯀꯅꯥ ꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯁꯨ ꯁꯔꯀꯥꯔꯒꯤ ꯋꯥꯇꯣꯛꯅꯦ ꯃꯤ ꯀꯩꯅꯣꯝꯇ ꯅꯠꯇꯦꯅꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯃꯆꯥ 10 ꯄꯣꯛꯄꯗ ꯃꯆꯥ ꯊꯥꯛ ꯉꯝꯗꯗꯅ ꯁꯤꯈ꯭ꯔꯦ ꯀꯥꯏꯕ ꯇꯥꯕ꯭ꯔꯣ ꯃꯥꯏ ꯊꯣꯛꯄ ꯇꯧꯖꯅꯤ ꯍꯣꯏꯅꯦ ꯃꯥꯏ ꯊꯣꯛꯄ ꯇꯧꯋꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗꯤ ꯈꯟ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯉꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯔꯦ ꯅꯨꯡꯉꯥꯏ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯤꯐꯦꯟꯁ ꯃꯃꯣꯁꯦ ꯑꯩ ꯊꯦꯡꯅꯒꯨꯝ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯅꯪ ꯈꯔ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣ ꯊꯦꯡꯅꯕ ꯌꯨꯇꯨꯕꯇ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯇꯣꯏ ꯌꯦꯡꯉꯦꯕꯅꯦ ꯌꯨꯇꯨꯕꯇ ꯌꯦꯡꯕꯗ ꯊꯦꯡꯅꯈ꯭ꯔꯦꯕꯅꯦ ꯈꯔ ꯌꯦꯡꯕꯤꯌꯨ ꯌꯨꯇꯨꯕꯁꯦ ꯌꯦꯡꯕꯤꯕ ꯍꯥꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯀꯅꯥꯒꯨꯝꯕꯒ ꯌꯥꯝ ꯑꯩ ꯑꯁ ꯌꯨꯇꯨꯕꯇ ꯄꯩꯁా ꯌꯥꯝ ꯐꯪꯉꯝꯃꯅꯤ ꯀꯥꯏꯅꯒ ꯈꯜꯂꯝꯕ ꯌꯥꯏ ꯑꯩ ꯅꯣꯡꯃꯒꯤ ꯂꯨꯄꯥ 150 ꯂꯥꯛꯑꯦ ꯀꯣ 150 ꯀꯥꯕꯁꯦ ꯄꯩꯁꯥꯒꯤꯁꯨ ꯅꯠꯇꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁాꯌꯥꯝ ꯆꯪꯉꯦ ꯑꯩ ꯆꯠꯂꯤꯁꯦ ꯑꯩꯒꯤ ꯌꯨꯇꯨꯕꯁꯤꯗ ꯄꯩꯁꯥꯁꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 700 1,200 1000 ꯀꯥꯔꯦꯅ ꯈꯜꯂꯁꯦꯕ ꯑꯩ ꯃꯗꯨꯅ ꯁꯦꯜꯐ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩ ꯆꯠꯀꯅꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯁꯥꯔꯗ ꯂꯩꯕꯗ ꯑꯩꯅ ꯌꯨꯝꯗ ꯍꯌꯦꯡ ꯍꯟꯅꯦꯅ ꯑꯩ ꯍꯌꯦꯡ ꯖꯤꯔꯤꯕꯥꯝ ꯆꯠꯇꯣꯔꯕꯅꯤꯀோ ꯆꯠꯀꯦ ꯍꯥꯏꯁꯦ ꯑꯩ ꯑꯁꯥꯕ ꯈꯥꯡ ꯉꯝꯗꯕꯩ ꯅꯠꯇꯦꯕ ꯀꯩꯅꯣꯗ ꯄꯨꯡ 12 1 2 ꯐꯥꯎꯁꯤꯗꯩꯁꯤꯗ ꯈꯨꯟ ꯆꯠꯄꯗ ꯃꯤ ꯀꯅꯥꯝ ꯂꯩꯔꯛꯇ ꯎꯗꯦꯕ ꯁꯣꯔꯣꯛꯇ ꯎꯗꯦꯕ ꯃꯥ ꯄꯣꯊꯥꯅ ꯂꯩꯕꯅꯤꯅ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯄꯗꯨꯅ ꯆꯠꯅꯈ꯭ꯔꯅꯤꯗꯅ ꯑꯗꯨꯅꯦ ꯑꯩ ꯁꯥꯕꯒꯤ ꯀꯤꯗꯦ ꯑꯗꯨꯅꯤ ꯑꯗꯣ ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯅ ꯆꯦ 1 GBꯒꯤ ꯂꯧꯔꯦꯅ ꯈꯜꯂꯁꯤ ꯅꯠꯇ꯭ꯔꯒ 2 GBꯒꯤ ꯅꯠꯇ꯭ꯔꯒ 1.5 GBꯒꯤ ꯂꯧꯔꯦꯅ ꯈꯜꯂꯁꯦꯕ ꯅꯨꯡꯇꯤꯒꯤ ꯀꯩꯁꯨ 2 GB 1 GB ꯌꯦꯡ ꯄꯣꯟꯇꯦꯕ ꯌꯦꯡꯅꯕ ꯃꯇꯝꯗꯣ ꯈꯔ ꯊꯥꯗꯣꯛꯄꯤꯌꯣꯕ ꯑꯦꯗꯚꯔꯇꯥꯏꯖ ꯂꯥꯛꯏꯗꯅ ꯑꯦꯗꯚꯔꯇꯥꯏꯖ ꯂꯥꯛꯄꯗꯨꯗ ꯏꯁꯀꯤꯞ ꯇꯧꯕꯤꯗꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯝ ꯉꯥꯏꯍꯥꯛꯀ ꯊꯥꯗꯣꯛꯄꯤꯌꯣꯕ ꯑꯗꯨꯒꯤ ꯄꯩꯁా ꯍꯥꯏꯗꯤ 0.0012 ꯑꯗꯨꯃꯥꯏꯅ ꯐꯪꯉꯛꯄ ꯃꯌꯥꯝꯗꯨ ꯂꯤꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯂꯨꯄꯥ 5 10 ꯁꯨꯝ ꯀꯥꯔꯛꯄꯩ ꯋꯥꯅꯦꯕ ꯑꯗꯨꯅꯤ ꯁꯧꯒꯠꯄꯤꯕ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅꯁꯨ ꯌꯦꯡꯅꯕꯅꯤꯅꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩꯌꯦꯕꯅꯦ ꯃꯐꯝꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯃꯐꯝ ꯆꯠꯄ ꯉꯝꯗꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯤ ꯇꯧꯔꯦ ꯖꯨꯍꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯖꯨꯍꯣ ꯗꯦꯕꯂꯥꯝꯒꯤ ꯖꯨꯍꯣ ꯀꯥꯎꯟꯁꯤꯜꯒꯤ ꯖꯨꯍꯣꯒꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯗꯕ ꯃꯐꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯊꯥꯒꯠꯂꯛꯑꯦꯕꯅꯦꯀꯣ ꯑꯩꯈꯣꯏ ꯃꯤꯅ ꯆꯠꯂꯒ ꯑꯥꯗ ꯃꯐꯝꯗ ꯎꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯦꯡꯅ ꯎꯕ ꯉꯝꯃꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯆꯠꯂꯒ ꯈꯨꯟ ꯆꯠꯂꯤꯁꯤꯅ ꯃꯤꯅ ꯀꯌꯥ ꯌꯦꯡꯕꯤꯗꯕ ꯊꯥꯕꯜ ꯆꯣꯡꯕꯤꯒꯨꯝꯕ ꯆꯥꯕꯤ ꯊꯛꯄꯤ ꯀꯩꯗꯧꯕꯤ ꯇꯧꯕꯗꯨꯅ ꯃꯤ ꯐꯥꯔꯤ ꯌꯦꯡꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯦꯅꯤꯋꯦ ꯅꯨꯡꯉꯥꯏ ꯊꯦꯡꯛꯌꯨ ꯅꯪ ꯁꯨꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯃꯊꯪ ꯂꯥꯏꯕꯛ ꯐꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯤ ꯏꯌꯥꯝꯕꯁꯦ ꯅꯪ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯨꯔꯖ ꯁꯨꯔꯖ ꯌꯨꯝꯅꯥꯛ ꯍꯥꯏꯌꯨꯅꯦ ꯊꯣꯛꯆꯣꯝ ꯊꯣꯛꯆꯣꯝ ꯁꯨꯔꯖꯗꯤ ꯀꯩ ꯇꯧꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯎꯁ ꯋꯥꯏꯔꯤꯡ ꯇꯧꯔ ꯂꯩ ꯍꯥꯎꯁ ꯋꯥꯏꯔꯤꯡ ꯀꯥꯔꯦꯟꯒꯤ ꯅꯠꯇꯦ ꯂꯅꯥꯏ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯐꯩꯌꯦ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯁꯦ ꯁꯣꯝꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯄꯥꯟ ꯃꯔꯨ ꯑꯣꯏꯅ ꯁꯦ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯁꯦ ꯂꯦꯝꯅ ꯂꯩꯇꯦꯕ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯅꯣ ꯇꯧꯔ ꯆꯥꯛ ꯌꯨꯝꯒꯤ ꯆꯥꯛ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯕꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣꯛꯊꯣꯡ ꯑꯃ ꯊꯦꯡꯅꯅꯤ ꯑꯦꯅꯤ ꯂꯩꯀꯥꯏꯗ ꯆꯪꯕꯗꯅꯦ ꯄꯩꯒꯩ ꯊꯦꯡꯅꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯁꯣꯝꯗ ꯀꯁꯥꯔꯔꯣꯝꯗ ꯖꯥꯔꯤꯕꯣꯜꯂꯣꯝꯗ ꯍꯦꯛ ꯂꯥꯛꯄꯗꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤ ꯇꯧꯗꯣꯔꯤꯅꯤ ꯑꯩ ꯁꯤꯕꯥꯏ ꯈꯟꯗꯣꯏꯅꯤ ꯑꯗꯨ ꯇꯧꯗꯣꯏꯅꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯂꯦꯝꯅ ꯂꯩꯍꯟꯗꯦꯕ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯁꯅꯨ ꯋꯦꯌꯔꯤꯡꯗꯤ ꯀꯩꯅꯣ ꯀꯥꯏ ꯐꯥꯎ ꯆꯠꯀꯦ ꯑꯩ ꯖꯤꯔꯤꯕꯥꯝ ꯆꯠꯂꯤ ꯑꯆꯧꯕ ꯁꯔꯀꯥꯔꯒꯤ ꯀꯟꯇ꯭ꯔꯦꯛꯀ ꯁꯨꯕ꯭ꯔꯕ ꯁꯔꯀꯥꯔꯒꯤ ꯀꯟꯇꯦꯛ ꯂꯥꯛꯑꯗꯤ ꯁꯤ ꯂꯥꯛꯇꯗꯤ ꯑꯌꯥꯝꯕꯅꯗꯤ ꯁꯔꯀꯥꯔꯒꯤ ꯀꯟꯇꯦꯛꯇꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯗꯣꯂꯥꯂꯤꯅ ꯂꯣꯏ ꯐꯥ ꯂꯩꯅ ꯗꯣꯂꯥꯂꯤꯗꯨ ꯅꯪꯁꯨ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯏꯅ
Thugai cái nhạc này chăng cái này. จังฟูกกันฟูกายนะวิก็ตาวนี่กันโนมีนะเกียงนึงคัลเดียก็อยู่เกียงนึงคัดงำไตนะนุ่งไงนุ่มแม่มเทงนะบ่นุ่งไงฟาเรฟาเร thank you ยุมดีใกล้เดโน Yung sige.นติสิแกมลาปีเกบ่ स्कूल सिदगी अखोय 500 मीटर चला फंगानी โอ้นุ้ยคุณยามสางอีนี่ याम सांगनी याम सु स्ट्रीट ओबनी โดยกิโลเมตรแค่เนี่ยบ่1 point 1.2 ยามสางอีอันว่าอะไรสินกสุลมนั้นสมจักรก็จุลบุกเลยอมุกละมังเลยด้วยล่ะ amuk lamang lay din โอ้กระดามแต่ก็สำนักตะวีเนี่ยบ่ dun ano nung nga siya Oh. dun na na kalapani ka jo haya ba โอ้กะละโอ้นุ่งไง so sila